mi hat padu ki thamoi da nusiba je machet amta bhaudabra matu macha mama mapa amta leitabra akhoi di baba aduna suraga yang wana khonaraga isil inau gi lairi tamhalakpane akhoi amata mi oidri hauji asa mayam ama sagalaga tambane asa je machet ama bau tungringe da baba gi seba machet amta tawringe da king tat pase yung lagi tek da gaida na chat khibane already hana leiram ngairaga leiram baba pone habite khoi chingna ba leje habiti adai da leiba mi singina thodok tu thokane di khangba natraga su gari do hana adum haidi thodok sida thoiba uhoba gari se khara adum uhoba yaunare haidai hanjida hadi moina gari se khara launa khona ba tawraga launa badagi myam thongna ko da dum kapam bane kashu se hadi magi nuai ta ba leiba khotpa se khoi ma da dum share tawre ko dum share tawre do hौजिक थोइबा थौदोकसिगी नि हुमि लैबा हतक मरकी ओना केमता लैते बको केमता हायरमदा लैते ओना खंबा केमता लैते दुगा मासे हतक नि हुमि से हाल अटाउन चटलेबा थाबकी चट दुगा सुम नुंगाइ दतबा हायरगदी अखोइना खंगौदबा हाइताय अखोइना खंगौदबा बाबागा लुना तिनबा ओइगेरा मा ओइगेरा नुंगाइनदबा अतगिदी निंगाइ संदानबा येना खोनबा मैम लेरगसु मी अमगी पुसी से कईता ओइना खंदबिदा सासन हातिगी टाइपता जुमाइना पुरा हाइता डायरेक्ट अतमना हातबसे सिदी याम नुंगाइददे सेफ्टी सु ओइ ओइद्रबा लैबाकला हाइना वाहंग अमजु हंगे अदुगा बाबा से अयामना थबक चपदाबुदी होय लमसे कनो तौबनिना अदु मथंदा अयामबदि चले अदो तौरिबा पोसे यूम यौरमदाई लंबीदने बको यूम यौगदोरबा लंबी खजी खता ngaira kandani kaksin yorokpo baudi imaga wari sanari yorena hairamme aduga यूम यौरमदाई gi lambi sida thokpa sida gari sidi already hana leiram ngairaga leiram ba pone habite khoi chingna ba leje habidi adai da leiba mi singina thodok tu thokane di khangba natraga su gari do hana adum haidi thodok sida thoiba uhoba gari se khara adum uhoba yaunare haidai hanjida adumaina leire aduga khara ningai sangdanaba hadi moina gari se khara launa khona ba tawraga launa badagi myam thongna ko da dum kapam bane kashu yamna chena ba matam na te ba ta sengna sauna badagi ngakhatna badagi khulai je thage na thaba na te ta sengna hat lage na khallaga intentionally direct lak bane aduna babagi asi ba hakjang je akoi lawba ngamjagiroi mari leina bazingna ibung ikwa leibaki pandiri ba mapi mapa khuding makna langla langtin puthok piu asing baji puthok piu aigi baba da ngasi tari ba da sase kana gumba amagi imung da ko ngasi leiriba kana gumba amagi imung da tarak pasu yai safety sungoi oidraba leibagla kaino haibam su khangdre aduna akoi babagi असी भागचांग से लौजगिरोय लंगला लंगिन फदना पुथोकपियु मी हात पे से फदना पुथोकपियु मी हात पसी गिदी आइना हंगजनिंग से मी हात पदु की थमोइदा नुसीबा से मचेत अमता भाउदब्रा मतु मचा मामा मपा अमता leitabra अखोइ दी बाबा अदुना सुरगा yang wana khonaraga isil inau gi lairi tamhalakpane अखोइ अमता मी ओइद्रि हौजि asa mayam ama sagalaga tambane asa je machet ama bau tungringe da baba gi seba machet amta tawringe da king tat pase yung lagi tek da gaida na chat khibane adu masak phaw uba pangdri ba hojik je duna ai khunona duna haijari sugumba kaya kaya namjalaga thambigano mi hat baje puthok piyo ya je haiba ma khangna ba innocent oiba mi amada sumaina toba brutal crime toba se basi tongna leibak miyamna amadi mari leina majingna akan ba miyeng changbiyo haina anjagi